PR Sangthabagi Mayokta Lepkani IDP Singi Wafam Yauna Lengalungi Asoiba Kaya Parliament Pukatkani MP Bimol PR Sangthabagi Mayokta Lepkani BJP MLA Singpunsen Lengak Semung Amloidaba Lairabadi Nona Mikal Pangtok to Namiamgi Oibalengak Semsi Haina Lok Sabagi MP Dr. Bimol Koijam na Fungdokre Amarom the IDP Singi Wafam Yauna Buffer Jom Thamjinba Amadi Lengalungi Asoiba Kaya Lakadoriba Monsoon Session Pukatkani Haina Tazaba Pikre Wafam asi thasigi kungama thoidagi phamba haugadoriba parliament ki nongjumi phamda MP Bimol na Manipur gi matangda pukhatkadaba wafam sing lauthokpagi thoramda phongdokibani kaisamthongda leiba masagi yumda pangthokpa pawgi mifam aduda MP Bimol na parliament ta pukhatnaba wafam mari thajinnaba sem saba pumna makloire Kudong chaba fanglabadi wafam mari makmiyam gi damak pukhatkani haiki ahanba wahang oina chese gi December tha fawbagi manungda IDP sing mayumda hanjil hangani haiba Manipur gi governor amadi chief secretary gi wafam kadai fawba thabakda onthokadawribano haibagi matang ani suba wahangda IDP sing na hingliba awaba punsi marel asigi achumba wild pi naba ahum suba oina buffer zone thamjenduna chathok chasin yahandabagi maram amadi aroiba oina Manipur lenga kyasoi aranba sing gi matangda wafam sing pukhatkani haiki mangna makha tarduna December tha fawbada relief camp sing thingjilagani haiba wafam Masi kadai fawba ngamgadawribano mayumda hanjinba khudong charoidaba singi leifamna kadai fawba sengba sagat kadawribano hangki relief camp sing yengsilubada fibam chadaba amadi concrete oiba policy udabana wafam masi kadai fawba thabakto onthokpa ngamgadawri haibagi chapchaba paukhum phangnaba parliament ta pukhatkani IDP sing asi awaba punsi marel amada lenbagi mathakta makhoigi phangpham thokpa hak sing mapung phana phangdriba sigi matangdasu wafam pukhatnaba thawrangbani buffer John Thamli haiba aiba cherol amata thoktrabasu furup ki mingda chathok chasen da thingba thamliba simak Indian Constitution ki Article 15 right to freedom of movement amadi Article 21 right to live pu khongoina bani lawi state asigi chawkha thawrangi damak center gi thadarakiba yaifa thawrang scheme sing kadai fawba niyom chumna pakhat kre haiba yauna lenga ki thosel soiba kaya leriba sigi matang dasu wafam pukhatkani haina mangna phongdoki mangna makhata na hai Manipur health amadi education da fail oire lamda masida chahi ani hena Irang chatharagli basi da relief camp to lariba IDP sing mayumda hanjinba ngamdabagi awaba mayoknari nge chera asida macha masu kaya larik ningthina tamhanba ngamdabagi khudong chaba mayoknari lamda masigi health center kaya nurse masing sudabagi awaba mayoknari adumapu covid matamda laukhiba nurse ki thabak ngasi fawba haidoktana namsenuna lairi masida natana district hospital sing hospital ama oibagi laifam thokku machak sing ningthina leitaba kaya yawri loinen lainga ki school ayamba infrastructure ningthina leitabana aduki matik fibam sokna lairi school kharadana maiheiroi ningthina leirabasu oja singi talab ningthina pidaba lairi asigoma lainga ki asoiba kaya parliament ta pukhatkani paumi singna hangba wahangi paukhum piraduna angomcha Bimol na makhata na hai karigumba lamdam masida makhata na PR lakpagi wafam laklabadi parliament ta pukhatkani popular government ama sema ngamdrabadi nauna election tawduna miyamgi laingak sema mathau tai haiki nakalamorom da paugi mifam aduda sarugya kiba khundrapam kendrogi MLA TS Lokesor na phongdokhibada Manipur gi chiraba pungpham asida Manipur gi kadar oiba chief minister bu sindoktuna Irang asigi matangda karisu khangdaba anoba chief secretary ama nauna hablakpa simak BJP na Manipur bu karamba miengda yengli haiba takli haiki masigi phibam asi yawraklabanina miyam mamato ina punsinduna BJP lengana tawriba aranma thawong sing asigi mayakta puna leminaba matam oire mangna makha tarduna maitei amadi kuki gi CSO sik khak kauraga irang asi loisinba ngamloi miyangi mihut oiriba MLA singna punna phaminaduna state asida tangdu leita ba hanjinaba firef ama lominaba center lengana sinfam thoi lakliba December tha fawbigi manungda IDP sing mayumda hanjil hangani haiba governor gi wafam matung inna khunrakpam esigi dolai thabida changseliba miyamgi khongjang asida security force singna kanthi thoktuna khongjang loi singda so open nanghalabadi madugi teksak pumba Manipur governor chief secretary Imphal East ki SP amadi central force singna pugadabani haina phongdokhi Masagi mayum uning mana ngauraba IDP kungani pan dolai thabi dam iroiduna lalaga mayum yengkhre dolai thabi yengkhuman ikauna chingbagi IDP sing mayumda hanjinduna leijarage haiduna irang horakre dolai thabi yengkhuman ikau thangal Surung leidan pokpina chingba mafamdagi tongan relief camp sing da lanjen aduna lairiba IDP sing na Imphal East DC unarurubada athubada yumda hanjinba yagani haibagi thajaba leiti haiba wafam phongdorakpadagi khoisaunaraba mafam asigi IDP sing hongnaruba leitana masa gi mayumda hanjinnaba lakpada pukhau terapurda masing yamdaba security force na thingduna makha tana chathankhidre security force na thingba pirakpa aduda penraba amadi mayum yengningmana ngauraba IDP sing gi maraktagi mioi kungani pan dam da iroiduna lanthoklaga masa gi mayum sing luraga amu hanna thoklakre
Hariba thaudo sing ase yupung mapan makai taba matamda thokibani Imphal East District ki manung chana laiba dolai thabi Yengkhuman Eco Cycle gi thangal surungi lamjina dun leiriba mioi sing ngasei haunaruba naidana tongan mafamda laiba IDP sing na masagi mayumda changnanaba changsilakpada pukhau Terapurda masing yamnaba security forces sing na thattuna changhankhide hariba dolai thabi da yum kunthraga taret kunthraga nipan rom lei Udaba kuiraba yum sing adu yengnaba haiduna change haibada athingba pirakpadagi damda iroiraga mafam adu tamna mioi kuringani pan adu changsin khibani Magna makha tharduna matam kuina ukhidraba masagi mayumda changjage haibada higher authority na ayaba pidrabasu naronda thongna faraba mioi kuringani pan adu lai thavida changmani adubu mafam adu ubada pukning nungsiba fawi pau oina tamba fawba nungaitaba fawi lana sine hek horakpadagi chahi ani helaba asi mafam adu thadoktuna lakpana ngasi changluba matamdadi angakpa phibam amada leirami ayamba yum sing maina thadokta yum ani ahumdudi chaikhaiba thugaiba kaya torami adubo yum kharada changlaga pothaba fanglakhi mitei singna ujaramba lofam mitei singi leijaramba mafam khudimak lofsenduna makhoina low fawba uduna leiramba thengnaba si tasengna nungaitaba fawi haiki nakalamorom danga sigi thaudo asiga mari lenena IDP singna Imphal East DC ga unaduna thaudo asigi matangda wafam ama thamlaba matungda halaklaga paumi singa unaba du da dolai thavidagi mayum thadokuna sawomung relief camp ta leiba sapam Mangol na hai chahi ani helaba fawba danga si fawba changba ngamhandana matam sang tharaga lehenba asimakta sengna laibak thibani Security thajilakpadi masing khangdre masing yamlaba security asina ngakpi senbiraga tawgadaba thabak pangthok lamlabadi yamna fagani relief camp ta leiba singi mayum makai mai chakraba yum leitaba singi yum sanaba haiduna pirakhiba seldi tha ani sujilakle adubo sanaba mafamdi changhandrabanina kadaida sagadoribano hangkhibaga loinana pendraba khunja singna protest amma tawraga mafam aduda changnaba haiduna lakpani adubo DC unaraba matamda tha ani sigi manungda changba yananaba arrange tawragani haina thajaba pirakle karigumba haribo wafam masi thabak ta onthok pidrabadi lamdam asida leiriba CSO leader club Maira Paibi singa tanaraga makha taba akan bakhongjang changsilagani haiki loinana mafam adugi khunja ima amana phongdorakpada security force singna chap chaba hanjina bagi ayaba leitrabanina changba yaroi haiduna thingba thamki adumakpu mafam asigi ima ibel singna changsinna hotnabada thingbadagi changkhidre relief camp ta leiriba yum leitaba singi yum sanaba pirakliba senfa masina yumda changba ngamhandragadi sel pirakpagi kari mathau tari ngasi nongmai kapaga hayeng lepaga santi leire haiba yaroi Santi haibase IDP singna masagi mayumda hanjilaba matamda santi leire haigedabani ngasi makhoina changge hariba sishu niyom lana changba sunate masagi mayumda changge haibada security singna thinglakpa simang laibak thibani yumda changbada thingbap thamlakliba security force sing asina makhoi bungakpi senbiraga masagi mayumda hanjil hallagadabani yamna pengani haiba wafam thamlakhi